Palelda Assam Rifles personnel sina micham miyam da onsinduna nomaina direct kaptuna mi hatba amadi miyoi kaya sokhan bahaibase lona yade asigumba ka henba thawong sathariba AR gi thawong asida state asigi mapu oriba state cabinet na kudak action lokhatpagi mahuta condemn tawi haibase JC gi oina khwaidagi nokningba makhalgi fagi amani haina Citizens for Justice Manipur gi chairperson Khaidem Manina haikre Citizens for Justice Manipur na sintuna ngasi press club ta pangthokiba press conference amada Khaidem Manina hai state cabinet haibasi Manipur state ki mapuni adubu state asigi mapu oriba cabinet mifamna thokriba thodok adugi judicial inquiry ama chathanaba thabak lokhatpa FIR panduna thodok adugi marik chumba report home minister da thabagi mahuta condemn tawi haibasi khwaidagi nokningba fagi amani thodok asiga mari lenana Citizens for Justice Manipur na Manipur High Court PIL ama tharagani magna high Supreme Court na Manipur asi rule of law laitaba law chana daba state amani haikrabani state asida article 355 chana de harabasu article asigi oifam thokpa central process kaya chathaduna paramilitary company kaya thazilakpa leptri constitution ki taret 7 schedule the state lengak na law and order ngakpa ngamdrabadi central force kaya season naduna lengakpa yai haiba leirabasu Manipur gi law and order asi karino haiba mayek singna khanghande Paugi mifam aduda saruk yakiba Citizens for Justice ke vice chairperson A 𝐿𝐿 high communal oiba nakal namatagi yenglaga thabak tauba Assam Rifles khudakta Manipur dagi lauthokadabani Manipur gi chief minister na Assam Rifles ki mahut paramilitary na sindok na ba khonari habigi mahut FIR lokhale harabadi investigation athuba matamda tawduna miatpa personal adu athuba matamda book tawgadabani senior officer amana luchingduna investigation tawgadabani high court na truga supreme court ta case asi sinagadabani micham da nomai kaptuna hatlibadu kanagi ayaba loraga kaplibano habadu senior officer aduna line khangani